Ahanba tangkak Oina ngasi pangthokliba taragani shuba Lok Sabha meekhal ase Mapham ani ahumda thokhaningdaba Thoudok Macha Khara Thokpa Nattana Mapung Oina yengbada Chikna Pangthokli haina BJP Manipur Pradesh Vice President Nongthombam Nimbus phongdorakli ngasi state asida pangthokliba inner Manipur parliamentary constituency ki meekhal amade outer Manipur parliamentary constituency ki assembly section taragamanga da chathariba meekhal asigi matangda TOMTV ga akhanana unaba amada BJP Manipur Pradesh ki Vice President Nongthombam Nimbus na hai ngasi pangthokliba Ahanba tangkak ki meekhal ase Mapung Oina yengbada Chikna Pangthokli haina lawi hauzik fawgi oina pangba tongan be report singi matung ina ngasi ayuk 13 rom taba fawbada bot thadabagi chang asi chada kuthraga manga rom yokre meekhal asida voter singna isa na pamba pirep sing ado jingnaba letera khanduna bot thadabiyo pangthokliba meekhal ase intappa amadi pamdaba Thoudok sing thoktaba meekhal amo henaba punamak na honaminasi haina mahakna makha takhi ngasi Ahanba phase ki hojik phawda inner Manipur parliamentary constituency ki vote si Mapung Oina shanti oina thadanari edan vote si thadanari edan akhoi gi report adumai leijai jaga ani ahum gumada kitang thokhaningdaba Thoudok Macha Khara Thokpa Nattana adung pu overall yengagadi se 98% mukti akhoi shanti oina thadanari edan adugi paw akhoi de report leijai adana pung Tarama Thoi Pawgi Akoina Pangjaba report average the say 35% Muki Maya the Pol Tauri Heavy report Akoida Lejere Ada Aina Manipur gi Mapung Oina inner Manipur parliamentary constituency gi Amasung outer gi Akoigi Polia Akoigi Kendra Kharada Hujik Pangthoiba election sida Miamna voters na Thokpira e Heraga akhoi shanti oina aduga apamba sana khanjaba aduga sigumba mi sing sida candidate sing sida party da vote piragadi laibak sigi hojik leiriba tangdu leita dabsi shanti oiba ngamgani habigi wakolon da apama pamba akhoi candidate da vote pibiu yum da leibiriba mayam thokpira e haraga isa gi apamba candidate sing da vote pibiu aituna apil tawjari